ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦ, ꯍꯦꯂꯣꯏ ꯋꯥꯔꯛꯇꯕꯤ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯀꯦꯠ ꯑꯃꯥꯏꯕ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯔꯛꯇ ꯇꯤꯟꯒꯅꯨ꯫ ꯅꯁꯦꯝ ꯇꯔꯨꯛꯀꯤ ꯅꯥꯛꯇ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ꯫ ꯂꯝꯀꯦꯠꯄꯤ, ꯅꯪ ꯉꯁꯤ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯖꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯥꯎꯕꯅ ꯊꯨꯝꯕꯠꯂꯕ ꯍꯦꯂꯣꯏ ꯑꯍꯜꯅ ꯃꯅꯥꯎ ꯑꯇꯣꯝꯕꯤꯗ ꯑꯀꯟꯕ ꯋꯥꯍꯩꯅ ꯆꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯥꯗꯤ ꯃꯆꯦꯝꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕ ꯑꯣꯏꯅ ꯊꯣꯛꯂꯤ꯫ ꯃꯥꯅ ꯈꯨꯝꯃꯤ, ꯍꯣ ꯀꯨꯁꯤꯅꯤ ꯀꯨꯁꯤ, ꯏꯄꯣꯛ ꯑꯁꯤꯅ ꯍꯧꯔꯀꯥꯟ, ꯏꯌꯥꯁꯤꯅ ꯂꯥꯡꯂꯀꯥꯟ, ꯎꯟꯁꯥꯁꯤꯅ ꯏꯆꯦ ꯈꯣꯏꯗꯧꯅ ꯈꯨꯏꯔ ꯃꯇꯝꯗ ꯉꯥꯎꯔꯨꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯅ ꯈꯖꯤꯛ ꯏꯅꯤꯡ ꯇꯝꯖꯕꯗ ꯏꯆꯦ ꯈꯣꯏꯅ ꯑꯁꯨꯌꯥꯝꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯆꯦ ꯑꯃ ꯑꯣꯏꯅ ꯌꯦꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯅꯪꯅ ꯆꯠꯍꯩꯗꯕ ꯁꯥꯖꯠ ꯆꯠꯄꯗ ꯃꯥꯂꯪꯄꯥꯜ ꯑꯁꯤ ꯂꯩꯔꯤꯕ ꯂꯩꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯗ ꯌꯦꯡꯗꯨ ꯅꯣꯛꯅꯔꯤꯕꯁꯦ ꯅꯪ ꯀꯔꯤꯁꯨ ꯎꯗꯦ, ꯅꯪ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯅꯣꯛꯅꯅꯤꯡ ꯃꯈꯩ ꯅꯣꯛꯅꯖꯁꯅꯨ, ꯃꯋꯥ ꯂꯧꯕꯤꯗꯦ ꯏꯆꯦꯝꯍꯜ꯫ ꯑꯩꯁꯦ ꯁꯛꯇꯁꯨꯗ ꯍꯦꯜꯂꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯑꯇꯣꯝꯕꯤ꯫ ꯑꯩꯒꯤ ꯐꯖꯕꯁꯤꯗ ꯈꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯄꯪꯉꯥꯡ ꯄꯪꯁꯛ ꯁꯛꯄꯅꯤ꯫ ꯑꯩ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯦ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯅ ꯊꯣꯛꯂꯤꯅꯤꯁꯦ꯫ ꯏꯆꯦꯝꯒꯤ ꯏꯅꯥꯎ, ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯔꯨ ꯀꯩꯗꯧꯒꯦ? ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯅꯪꯅ ꯆꯤꯆꯤꯠ ꯏꯁꯤꯟꯗꯨꯅ ꯆꯪꯄꯗꯣ ꯂꯩꯔꯨꯕꯗꯣ ꯈꯛ ꯇꯧꯔꯅꯨ꯫ ꯏꯆꯦꯝꯍꯜ, ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯏ꯫ ꯋꯥꯈꯜꯁꯤꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯈꯣꯡ ꯑꯁꯦ ꯑꯩ ꯊꯥꯡꯕꯅꯤ꯫ ꯑꯩꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯑꯄꯪꯕꯤꯅꯤ ꯍꯥꯏꯅ ꯏꯆꯦꯝ ꯈꯣꯏꯅ ꯈꯜꯂ ꯃꯥꯜꯂꯤ꯫ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯂꯩ ꯍꯩꯋꯥꯅꯤ ꯃꯁꯦ꯫ ꯍꯩ, ꯅꯆꯦ ꯃꯉꯥꯅꯁꯨ ꯅꯪ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯐꯨꯕꯗꯅꯦ ꯑꯩꯗꯤ ꯈꯛ ꯈꯥꯝꯂꯣꯏꯗꯕꯅꯤ ꯈꯪꯉꯨꯀꯣ꯫ ꯃꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯥꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯐꯨꯗꯣꯏꯕ? ꯏꯆꯦꯝꯍꯜ, ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯃꯨꯛꯇ ꯑꯗꯨꯝ ꯄꯦꯟꯅ ꯅꯣꯛꯇꯣꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛ ꯅꯣꯛꯏ꯫ ꯃꯁꯤꯗ ꯍꯦꯂꯣꯏ ꯑꯍꯜꯗꯨ ꯃꯈꯣꯏꯗꯣ ꯁꯥꯎꯅꯤꯡꯅꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯍꯩ, ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯨ ꯅꯣꯛꯂꯤꯕꯅꯣ? ꯍꯥ, ꯇꯥꯅꯤꯡꯗꯦ꯫ ꯅꯆꯦꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦꯅꯦ꯫ ꯃꯌꯥꯁꯤ ꯈꯤꯒꯠꯂꯗꯅ ꯎꯁꯤꯠꯇꯕ ꯋꯥꯍꯩꯗ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯆꯦꯝꯍꯜ, ꯅꯅꯥꯎ ꯑꯇꯣꯝꯕꯤ ꯑꯩꯗꯤ ꯈꯔ ꯉꯥꯎꯈꯤꯅꯤ꯫ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯈꯤꯅꯤ꯫ ꯑꯄꯥꯝꯕ ꯇꯧꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤꯅꯦ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯤ ꯀꯣ꯫ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯛꯄꯤꯕꯒꯦ? ꯀꯩꯅꯣ ꯏꯆꯦꯝꯍꯜ, ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯝꯅ ꯇꯥꯕꯅꯤ꯫ ꯃꯈꯥꯗ ꯁꯥꯡꯊꯔꯒ ꯉꯥꯡꯉ ꯂꯩ ꯍꯩꯋꯥꯅꯤ꯫ ꯍꯣ, ꯇꯥꯖꯅꯤꯡꯗꯦ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯍꯤꯡꯖꯒꯅꯤ꯫ ꯍꯩ, ꯍꯦꯂꯣꯏ ꯋꯥꯔꯛꯇꯕꯤ, ꯅꯍꯥꯛꯊꯛ ꯑꯩꯈꯣꯏꯁꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯈꯤꯗꯧꯔꯤꯕꯅꯤꯀꯣ, ꯅꯪꯗꯧꯔꯤꯕꯅꯤ꯫ ꯃꯆꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯗꯕ ꯃꯈꯩ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛ ꯏꯁꯩ ꯉꯪꯗꯨꯅ ꯆꯠꯈꯤ꯫ ꯍꯦꯂꯣꯏ ꯑꯍꯜꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯍꯧꯔꯞꯅ, ꯍꯦ, ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇꯒ ꯀꯨꯝꯈꯤꯅꯨꯀꯣ ꯅꯪ ꯇꯥꯏꯔꯦꯟ ꯃꯅꯥꯒꯤ ꯃꯌꯥꯏꯗꯣ ꯈꯪꯗ ꯇꯧꯔꯤꯌꯦ ꯅꯪ꯫ ꯐꯖꯩ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯂꯤꯕꯗꯣ ꯇꯥꯏꯔꯦꯟ ꯃꯇꯣꯟꯅ ꯑꯃꯨꯛꯇꯪ ꯀꯟꯕꯗꯅꯦ ꯅꯃꯥꯏꯗꯣ ꯃꯍꯨꯠ ꯍꯨꯠꯇꯅ ꯍꯣꯂꯥ ꯁꯥꯖꯅꯤꯀꯣ ꯅꯪ꯫ ꯑꯗꯨꯃꯛ ꯃꯅꯥꯎ ꯑꯇꯣꯝꯕꯤꯗꯨ ꯆꯩꯈ꯭ꯔꯦ꯫ ꯃꯅꯥꯎ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤꯗ ꯈꯟꯕꯗ ꯃꯆꯦꯝ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ꯫ ꯋꯥꯍꯩꯅ ꯐꯖꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯕꯅꯤ, ꯑꯗꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯅꯤꯡ ꯇꯧꯔꯒ ꯂꯩ꯫ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯍꯧꯏ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯕ ꯌꯥꯗꯕꯅꯦ꯫ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯃꯥꯅ ꯂꯩꯊꯣꯛꯄꯁꯦ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯃꯥꯅꯦ, ꯈꯪꯗ ꯇꯧꯔꯤꯕꯅꯤ꯫ ꯃꯌꯥꯏ ꯀꯜꯂꯕ ꯂꯩꯋꯥ ꯂꯩꯁꯣꯟ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯊꯦꯡꯅꯧ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯅꯣꯡꯌꯥꯏ ꯏꯁꯤꯛ ꯍꯨꯟꯕ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯃꯪ ꯑꯗꯨꯗ ꯃꯥꯏꯕ ꯁꯥꯕ ꯑꯉꯧꯇꯣꯟ ꯃꯈꯨꯗ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯊꯟꯇ ꯃꯪꯂꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯥꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯂꯣꯏꯅꯈꯤꯕꯅ ꯊꯣꯏꯅ ꯀꯤꯕ ꯐꯥꯎꯗꯦ꯫ ꯃꯥꯒꯤꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯊꯕꯛ ꯑꯁꯤꯗꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯍꯧꯔꯒ ꯂꯣꯏꯔꯦ ꯑꯁꯤꯗꯅꯤ꯫ ꯂꯝꯍꯥꯡ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯍꯤꯡ ꯑꯣꯏꯕꯅ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯏꯄꯥꯟꯗꯁꯨ ꯊꯣꯛꯅꯔꯛꯇꯦ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯅꯥꯀꯜꯗ ꯂꯩꯈ꯭ꯔꯤꯕ ꯃꯪꯂꯦꯟ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯊꯥ ꯃꯥꯁꯨ ꯁꯤꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯏꯃꯝ ꯃꯝꯂꯤ ꯇꯧꯔꯤꯕꯗꯣ ꯃꯥꯏꯕ ꯑꯉꯧꯇꯣꯟ ꯃꯪꯂꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯩ꯫ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗꯅ ꯌꯥꯡꯀꯣꯛ ꯑꯗꯨ ꯊꯝꯃꯤ꯫ ꯃꯃꯤꯠꯇꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯈꯤꯕ
ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯆꯩꯖꯪ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯨꯔꯤꯕ ꯖꯥꯠꯂꯥ? ꯁꯨꯗꯤ ꯁꯨꯔꯤꯕ ꯃꯥꯜꯂꯦ. ꯑꯩ ꯍꯦꯛꯇ ꯊꯕꯛꯁꯦ ꯇꯧꯍꯧꯔꯒꯦ. ꯇꯧꯗ ꯂꯥꯛꯇꯕ ꯌꯥꯄꯣꯠꯇꯦ. ꯃꯁꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯨꯕꯤꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯐꯝꯗꯨ ꯀꯌꯥꯅꯣ? ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ. ꯍꯦꯛꯇ ꯍꯧꯔꯒꯦ. ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯃꯨꯕꯤꯒ ꯃꯍꯥꯛꯀ ꯍꯥꯏꯅꯈ꯭ꯔꯦ. ꯑꯃꯨꯕꯤꯅ ꯊꯕꯛ ꯑꯁꯤ ꯃꯥꯏꯕ ꯑꯉꯧꯇꯣꯟꯗ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤꯕꯅꯤ. ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯁꯦꯜꯁꯨ ꯀꯌꯥꯅꯤ ꯄꯤꯈ꯭ꯔꯤꯕ. ꯃꯥꯏꯕ ꯑꯉꯧꯇꯣꯟ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯑꯍꯨꯝꯂꯛ ꯐꯥꯛ ꯈꯨꯏ. ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯁꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯏ. ꯂꯩꯋꯥ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯊꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯪ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯝꯃꯤ. ꯊꯥꯡꯅꯤ ꯇꯧꯔꯤꯁꯤꯁꯨ, ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯁꯦ ꯊꯤꯟꯕꯗ ꯑꯃꯠꯇ ꯆꯪꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯝꯒ ꯃꯝꯕꯅꯤ, ꯑꯃꯠꯇ ꯎꯗ꯭ꯔꯤ ꯇꯧꯔꯤꯕꯁꯦ. ꯀꯌꯥꯝꯕꯨ ꯇꯧꯔꯨꯕ ꯖꯥꯠꯅꯣ? ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯌꯦꯡꯉꯤ. ꯌꯥꯕꯗꯤ ꯌꯥꯔꯁꯦ. ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯆꯨꯝꯗꯦ. ꯑꯉꯥꯡ ꯅꯨꯄꯤꯒ ꯑꯃꯨꯛ ꯀꯞꯁꯤꯜꯂꯛꯂꯕꯗꯤ ꯐꯔꯛ ꯁꯣꯏꯗ ꯇꯥꯅꯤ. ꯐꯠ ꯐꯠ ꯍꯦꯛꯇ. ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯐꯤꯝꯕꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏ. ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ. ꯊꯥꯗꯣꯏ, ꯊꯥꯗꯣꯏ ꯍꯥꯏꯕꯤꯅꯨ ꯖꯥꯎꯑꯣ. ꯅꯪꯒꯤ ꯊꯋꯥꯏ 5ꯃꯛ ꯃꯤꯒꯤ ꯊꯥꯒ 6ꯃꯛ ꯑꯩꯅ ꯁꯨꯛꯄꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯊꯝꯈꯤꯕꯗꯣ, ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯤ ꯊꯣꯡꯁꯨ ꯑꯩꯅ ꯍꯥꯡꯂꯕꯅꯤ. ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯕꯨ ꯑꯩꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯊꯝꯂꯕꯅꯤ. ꯅꯪꯒꯤ ꯍꯛꯆꯥꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯌꯨꯀꯣ. ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯔꯕ ꯃꯐꯝꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯐꯨꯝꯖꯤꯜꯂꯤ. ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯃꯨꯛ ꯈꯣꯠꯆꯤꯜꯂꯤ. ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯆꯕꯦꯠ ꯆꯕꯦꯠ ꯑꯃꯨꯛ ꯅꯦꯠꯁꯤꯜꯂꯤ. ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ. ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯅꯪ ꯁꯤꯔꯅꯤꯗꯣ. ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯅꯤ? ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ. ꯂꯩꯁꯥꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯣꯀꯣ. ꯆꯠꯂꯣꯅꯦ ꯂꯩꯔꯝꯂꯦꯟꯗ. ꯅꯣꯛꯂꯗꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯃꯪꯂꯦꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯨꯡꯁꯤꯅ ꯎꯔꯨ ꯂꯩꯅ ꯁꯤꯜꯂꯛꯏ. ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯑꯃꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯏꯔꯪ ꯂꯪꯕ ꯇꯟꯗꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯔꯪꯕ ꯇꯟꯗꯟ ꯃꯌꯥꯝꯗꯨꯗꯒꯤ ꯐꯖꯈ꯭ꯔꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯑꯣꯟꯊꯣꯔꯛꯏ. ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡ ꯍꯥꯏ. ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯪꯂꯦꯟ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯨꯝꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯏ. ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯏ. ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯡꯅ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯏ. ꯇꯥꯟꯖꯥꯁꯤꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗꯒꯤ ꯑꯉꯥꯡ ꯈꯔꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯌꯥꯛꯅ ꯇꯥꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯀꯞꯂꯛꯏ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ. ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏꯖꯩ. ꯀꯗꯥꯏꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯑꯩꯅ ꯇꯥꯔꯛꯂꯤꯕꯁꯤꯕꯣ? ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯤ. ꯑꯁꯤꯕ ꯑꯉꯥꯡ ꯀꯁꯥ ꯑꯄꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ. ꯃꯗꯨ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯌꯥꯍꯧꯉꯟꯕꯤ ꯊꯝꯕꯥꯜ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯆꯩ. ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯃꯍꯥꯛ ꯂꯣꯏꯁꯤꯜꯂꯤ. ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛ. ꯉꯟꯇꯥꯅ ꯅꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯏ. ꯃꯆꯥꯅꯨꯄꯤꯒ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯛꯄꯅꯤ. ꯊꯝꯕꯥꯜ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ. ꯕꯦꯝꯃꯧ, ꯍꯩ ꯍꯧꯒꯠꯂꯣ. ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯏꯃꯥꯒ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ. ꯈꯔ ꯉꯟꯅ ꯆꯠꯁꯤ. ꯍꯧꯒꯠꯂꯛꯑꯣ. ꯃꯆꯥꯅꯨꯄꯤꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯍꯩ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ. ꯉꯟꯅ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯅꯦ. ꯅꯪꯉꯣꯟꯗꯅꯤꯅꯦ ꯍꯥꯏꯔꯤꯕꯁꯦ. ꯍꯩꯃꯥ, ꯃꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯆꯤꯜꯂꯝꯗꯣꯏ ꯄꯣꯠꯅꯤ. ꯍꯧꯒꯠꯂꯣ. ꯃꯆꯥꯅꯨꯄꯤꯅ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯂꯛꯇꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯥꯡꯈꯜꯗꯨ ꯅꯥꯀꯜꯂꯝꯗ ꯌꯦꯞꯈꯠꯂꯤ. ꯑꯗꯨꯒ ꯍꯥꯏ. ꯊꯥꯗꯣꯏ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ. ꯏꯃꯥꯅ ꯍꯧꯗꯣꯛꯂꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯊꯥꯗꯣꯏ. ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤ. ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏ. ꯊꯝꯕꯥꯜ ꯃꯥꯅ ꯍꯟꯖꯤꯟꯅ ꯀꯧꯕꯗ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯁꯨ ꯃꯁꯤ ꯂꯦꯡꯂꯛꯂꯝꯗꯦ. ꯃꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯍꯦꯛ ꯊꯦꯡꯂꯨꯏ. ꯃꯁꯥꯗꯨ ꯏꯪꯇ꯭ꯔꯤꯛ ꯏꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯊꯥꯗꯣꯏ, ꯅꯪꯕꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯕ꯭ꯔꯣ? ꯅꯁꯥꯁꯦ ꯎꯟꯃꯨꯛ ꯏꯪꯂꯤꯅꯦ. ꯏꯁꯦ ꯍꯧꯒꯠꯂꯨꯁꯦ. ꯃꯥꯅ ꯐꯅ ꯀꯧꯏ. ꯃꯆꯥꯅꯨꯄꯤꯗꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯂꯛꯂꯝꯗꯦ. ꯄꯥꯈꯠꯄꯅ ꯍꯦꯜꯂꯕꯤ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯀꯧꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯁꯤꯡꯊꯔꯛꯏ. ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯁꯤ ꯍꯧꯒꯠꯂꯨ. ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯕꯔꯣ? ꯊꯥꯗꯣꯏ, ꯀꯔꯤꯅꯣ?
ꯅꯪꯅ ꯇꯨꯝꯗꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯣ ꯊꯥꯗꯣꯏ ꯁꯤ ꯍꯧꯒꯠꯂꯣꯁꯤ ꯅꯃꯤꯠ ꯄꯥꯡꯗꯣ ꯊꯣꯏꯕꯤ ꯊꯝꯕꯥꯜ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯃꯍꯥꯛ ꯀꯞꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯍꯥꯛ ꯀꯞꯄꯤ 이마기 타도이 난 이마부 타독두나 짤라버려 이마가 실라 잉부 짤루시 아이나 낭부 이마다 하이란마다이네 라오 이마가 짤라시 시하걸로 이마기 타도이 난 이마나 거리버시 따져버려 이마나 거리버시 난 쿰라르기 하이버려 이마기 타도이 नुजावैबी महाक असिदी लेखोक्तगी केंदुना मांगले मरा लेसदा लौतुनबा कयागी खुजिल थौरांगदा महाकी पुंसिंग असिदी लोइरे निंगमदना महाक सिरी थवाइगा हक्सांग असेना खाइनरी महाकने हिंगलिङै नुमित खरानिगी ममांगदा मसा नुंगाइते हाइना अमादा कन्ना हाइरम्मि थंबालसु मसानुबीना हक्सांग नुंगाइते हारिबदु लयोंग अमा खंगबा ngamde ngasiगी नुमित असिदा अमाइबी अमागे मियमदे चत्तुना येंगलुरसि हाइना ममा मसा मखोई अनिना हाइनादुना लेबनी थंबाल मागी थमोई मसे ताना काइरी मिलुदगी थिंगबा ngamद्रब पिरांग कया मा सिंथरकले इमागी थादोय नंगना चखरगा इमाबु कनागा लेहौ हाइरिबनो इसा याउदना इमा इथंता हिंगबा gamloye इमागी थादोय नंगबु इमा नुंसिद्रबरो इमागी नाक्ता मुक्ता लखुओ करीनो नंगना तौरमलिबसिबो इमाबु करी ओइरसिगे इमाबु करी ओइरसिगे इमागी थादोय मसानुपीगी थावा याउद्रबा हक्सांग अदुबु कोंदुना महाक ओना थोइना कप्पी मपुरोइबा सुंगना काइनखि मदमदुदा महाकी थमोइदा फंखिबा चैना गसिसु मदुदगी हेना फंगलरी नुमित थागुम येंजरंबा मसानुपी अदुना इखांग खांगौदना सुमना तौदुना लेरंबसिदा ममा ओइबी मागी थमोइदी मसे ताना काइरी ngayhak masabu kauduna kapayaba kaplamlaga thamba tumina chapleptuna leikre ngayhak ti maphamdo isiksi khanghaudana masaladuda sumna hairi ai isa thatoi maramuk bini mama aina haibu wayam inmani tumno isa thoi bi si tumthokno ahingi si hunba matamni imana nangu naksum si saktuna themge ko ai isa tumli nakoi kanamta langlakanu ko masina naksum isaina haiduna murung ngangduna sakli tasingna magi oiriba saktamsi yengma ngamde onthokpi phibam ama haibadu oiri thambal masa kaina maisang na hausikti wakhal soirabi angawbi haibadu oiri nungthilni maiba angawton wakhal nungai na amubi gi mayum tamna chatli kayada wakhal nungai ribano lawdri gaino asi to bulogi haina asuk lukhrabu tabakse asi esangani gi langdaida aina tawribani makoi mayum dubu asidi sukyaw yawdawgum tawida usinna sinna mase amubi gi mayum yawre mahak yum tamna mahak changi amubi su mangolda phamduna insang hangam khara malli thongal changlakliba angawton bu uraduna angawton nang laklibra changa se phira sidi hekta pham angawton su ka khatuna phammi mase amubi na hangam mali baduda munna yengduna hai kainu che hangam man biri badu karino numidang di hangam se chamna thonglaga chaga haiduna tawbani asuk nungai bu paw ma leiraga karigi hangam thongbanu deise kari pawnu nungai ribo tamudana kari oini se aina lakku sida adum khanglu kai magi wai sida amubi ngihaki wakhal khali aduga kaino ai khangrina ko ke hairo kai doge ije nang asimo thok wa khangman da bai duni po pai kre po mi sekla onduna magi thawai du pai kre kaino ngokton nangna po mi sekla olaga pai kre kaina tawri bisibo ai ko ka ngau zeita Masih amu bina wakal taman trabaduda angauton mana oina hekta wapam do hairi. Utadoi do sikre. Ha, mabo. Sikre. Nongalam dai do adum sikre. Amu bi pawo si tabada harau na nokthore. Madugi no pido siraba. Angauton pawo si nang mo ngasai na tamaya da bro. As ai diam na harau. Kamdaw ni tori basidi angauton. Hauzikti harau nungai ro yari naning tamno kaithel chalaga azau ma leitharu
ꯑꯗꯨꯒ ꯊꯣꯡꯂꯒ ꯍꯥꯎꯅ ꯍꯦꯛ ꯆꯥꯔꯣ ꯀꯩꯅꯣ ꯆꯥꯗ꯭ꯔꯗꯤꯀꯣ ꯆꯥꯊꯣꯛꯀꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯔꯒ ꯆꯥꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯑꯉꯧꯇꯣꯟ ꯅꯪꯁꯨ ꯆꯥꯈꯤꯁꯤ ꯏꯆꯦꯒꯤ ꯈꯨꯠ ꯌꯦꯡꯈꯣꯀꯣ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯑꯃꯨꯛ ꯆꯥꯈꯤꯒꯗꯧꯔꯤꯕ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ 이제 야아니다 ꯑꯩꯒꯤꯗꯤ ꯊꯕꯛꯁꯤ ꯂꯣꯏꯔꯒ ꯑꯋꯥꯠꯄ ꯁꯦꯜꯗꯣ 이제나 ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯑꯩ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯉꯧꯇꯣꯟ ꯑꯩꯅ ꯃꯠꯂꯗꯧꯁꯤꯉꯥꯏ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯕꯗꯤ ꯌꯥꯏꯗꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯆꯥꯃꯤꯟꯅꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯃꯤꯟꯅꯒꯅꯤ 이제나 ꯍꯥꯏꯔꯕꯅꯤꯅ ꯆꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨ 이제 ꯆꯥꯅꯤ ꯆꯥꯔꯗꯤ ꯑꯩꯗꯤ ꯉꯥꯅꯣꯏ ꯉꯥꯇꯦꯟꯒꯨꯝꯕꯗꯤ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯗꯤ ꯀꯔꯝꯕ ꯆꯥꯁꯦꯕ ꯑꯉꯧꯇꯣꯟꯅ ꯃꯇꯦꯡꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ ꯍꯥꯏ ꯁꯔꯦꯡꯒꯨꯝꯕ ꯑꯝꯇꯪ ꯆꯥꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯆꯥꯊꯣꯛꯁꯤꯉꯥꯏꯗꯅ ꯐꯔꯦꯁꯦ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩ ꯀꯩꯊꯦꯜꯗ ꯐꯠ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯃꯨꯕꯤ ꯍꯔꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯑꯉꯧꯇꯣꯟ ꯏꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯂꯕꯗꯤ ꯃꯥꯅꯒ ꯋꯥ ꯍꯪꯂꯕꯁꯨ ꯅꯪ ꯈꯨꯝꯒꯅꯨꯀꯣ ꯍꯣꯏꯗ ꯍꯣꯏꯗꯩꯁꯦ ꯀꯨꯏꯔꯣꯏꯗ ꯐꯠꯅꯤ ꯍꯥꯎꯅꯅꯦ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯃꯨꯕꯤ ꯃꯥꯅ ꯅꯤꯡꯖꯕꯗꯨꯅ ꯃꯅꯤꯡ ꯊꯨꯡꯂꯕꯗ ꯍꯔꯥꯎꯕꯅ ꯃꯍꯥꯛ ꯉꯝꯈꯩ ꯂꯩꯇ꯭ꯔꯤ ꯃꯍꯥꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯩꯊꯦꯜ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯔꯥꯎꯕꯅ ꯄꯟꯗꯣꯝ ꯂꯣꯝꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯝꯕꯥꯜꯅ ꯃꯆꯥ ꯀꯥꯏꯅ ꯃꯩꯁꯥꯛꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯤꯒꯤ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯖꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯑꯃꯨꯕꯤꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯍꯥꯠꯅꯕ ꯋꯥ ꯑꯉꯧꯇꯣꯟ ꯍꯧꯗꯣꯛꯈꯤꯕꯅꯤ ꯃꯤꯒꯤ ꯃꯩꯁꯥ ꯎꯔꯒ ꯃꯈꯣꯛ ꯄꯣꯡꯅ ꯅꯣꯛꯆꯔꯤꯕ ꯃꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯦꯛꯆꯥꯛ ꯍꯟꯖꯤꯜꯂꯛꯈꯤꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯍꯦꯝꯕ ꯃꯥꯗꯤ ꯏꯪꯈꯣꯜꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎꯂꯩꯔꯣꯝ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯎꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯊꯥꯖ ꯃꯥꯁꯨ ꯏꯃꯝ ꯃꯝꯃꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯄꯨ ꯃꯝꯃꯝꯃꯤ ꯊꯣꯛꯂꯤꯕ ꯊꯋꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯉꯥꯜꯇꯅꯤ ꯐꯪꯂꯤꯕ ꯍꯦꯝꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯇꯁꯦꯡꯅ ꯋꯥꯖꯔꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯂꯩꯖꯔꯝꯕ ꯊꯥꯗꯣꯏꯅ ꯈꯪꯍꯧꯗꯅ ꯁꯤꯈꯤꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯤ ꯍꯦꯝꯕ ꯃꯤꯜꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯊꯥꯗꯣꯏ ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯔꯝꯈꯤꯕꯗꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯅꯪꯕꯨ ꯀꯩꯅ ꯃꯩꯁꯥꯛ ꯑꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯗꯤ ꯊꯥꯗꯣꯏ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯣ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯃꯤꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯪ ꯑꯩ ꯋꯥꯁꯛꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯄꯥꯎ ꯑꯁꯤꯕꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯊꯥꯗꯣꯏ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯊꯥꯗꯣꯏ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯃꯁꯦ ꯇꯥꯅ ꯀꯥꯏꯔꯤ ꯊꯥꯗꯣꯏꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯛꯄ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯆꯍꯤ ꯀꯨꯝꯖꯥ ꯌꯥꯝꯂꯦ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯅꯤꯅꯤ ꯅꯣꯡꯃꯇꯁꯨ ꯈꯠꯅꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯍꯦꯝꯕ ꯃꯥꯒꯤ ꯊꯥꯗꯣꯏꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯗ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ ꯑꯩꯒꯤ ꯏꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ 이famꯗꯒꯤ ꯅꯪꯅ ꯂꯣꯠꯄ꯭ꯔꯥ ꯊꯥꯗꯣꯏ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯪꯒꯤ ꯁꯛꯇꯝꯕꯨꯁꯨ ꯑꯩ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯊꯥꯗꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯑꯁꯤ ꯂꯝꯗꯝꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯦꯝꯕ ꯁꯤꯡꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ ꯄꯨꯈ꯭ꯔꯤ ꯏꯃꯥꯏꯗꯨꯗ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯍꯦꯝꯕ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯭ꯔꯥ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯍꯥꯛ ꯖꯝ ꯂꯥꯎꯅ ꯆꯣꯡꯊꯩ ꯑꯗꯨꯕꯨ ꯍꯦꯝꯕ ꯃꯥꯅ ꯎꯔꯤꯕ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯥꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯂꯦ ꯑꯗꯨꯃꯛ ꯏꯔꯣꯜꯅꯨꯡꯗ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯍꯦꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯅ ꯄꯨꯝꯖ ꯆꯣꯠꯂꯤ ꯄꯨꯈ꯭ꯔꯤ ꯏꯃꯥꯏꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯀꯞꯂꯤ ꯊꯥꯗꯣꯏ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯒ ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯊꯥꯗꯣꯏ ꯅꯪ ꯀꯔꯤꯒꯤ ꯈꯨꯝꯗꯦ ꯀꯔꯤꯒꯤꯅꯣ 이famꯗꯒꯤ ꯅꯪꯅ ꯂꯣꯠꯂꯤꯕ
Thadoi, nang lot kiba yarai. Aigi imangda lepku. Thadoi, aigi nungsibi Thadoi. Khang mangamdraba magi thamoiduna khonthang naina muktang ziklaba hinga tuda magi manakong anina tasano haibagi matagum makhol hauna Thadoi haina lawi aduga makhut khubak aniduna mamaida khumjinduna mahak kappi tanja sida nupi magi khonjelna himbagi nageldagi asumna tapna hairei karino taheba nangna hingsida ai paduk hauna kauriba ai nangi nak leiriba sidi wai sida angakpa maga loinana hemba mamayu sat leithoi magi hek nagelda Thaidoina leptuna leiramlibudu ubada mahak ngakpana loi Thadoi nangdi matau karamna Thadoi na nokmi Pamuba ay sinangi Thadoi ni Nanggi nakta ilaklibani Nangdi ay hingga matatumdrabo Pira sa horimani Nangbu kay daurage Thadoi ay naurib saktam si Karino Nanggi sa ibuta siyang naribra ay gitaw yingi ka na Nang naribro Thadoi magi minokti lepti ay di lagnaba haite ko kay gino haiba nang nagkapliba mo kariga mawai amakakpo taning badagi manawahang asibo hangbani hemba na nang nisikri aduga matawkaram na mo hamsida hayo nang kanat hayo ay sikri haiba di nang wala ka na haiba Thadoi kari wahang no nang naimon hanglibase ngaki mamang taso ay himi pangda nang isaktam nairami aduga soy bangki aduga husing na mo tahemba ay di sida na ay ni nangi Thadoi ni nangi nagda leplise nangi thawai du ni Thadoi nang nipam du utlibasi karino nangi aksang mo may na wai na sakto lehuwa ay himi lugi tingam drama pirang kaya sintaduna nang wayang sakit aduga using na hakasin nang sidi ay ba masibu karino utok uyabra ay nahaybase nang tasaba ngamdabra tasade nang nahaybwado tasade nang di ay hito wayang laga nuke kami sakrabade ay di nang bunong sidi Tahemba ay nasisu nanggidamak hingli Thadoi adudi hayo mataw karam na nang mapamasida lakpa no Tahemba nanggise ay wutsang haning jubra ay naisda buwase nang natasabidri na tra hari adudi isa lagi asi haydo na mamaylay na satke tawi masidi hemba na Thadoi ki makhut aduda tappai hemba ingangai Thadoi da mamai kuptana yengduna lei magi masada jingnaba kaya ma phaurei Thadoi karino ina uriba saktamse ai dinakse ai bulaknaba nangi thawai oina inakta lakli bai haina khanai karamna nangi haksang mo ai ni sokpa ngamliba Thadoi mamai du tapna leithoraktuna ai di haikrena ai di sidri Karino nang nahaydо nangi aksangbu may nisakpo do mimit magnauri nangi imana nangbu kaw do na kapa nangi wakalda ang hawi oyawrabani ha ay ima mo aduga nang nasidi harisibo ay bu karam na thazarasige tahin ba asibat haway amata hingliba taybang haksang sokpa ngamnoy adubu nang nadi ay haksang sokli masida nang naibu thasabidri basina karigi taseng hemba magok ngawi siri haiduna aroiba mathau mangam pangthokraba mahakna siri haiduna mahaki mamangda leplarabada karamna muk thazaba thazadragana kari pumnamaki wafamdu thadoktuna thadoina tahemba matamse ahingsu hinsingshri lambidai thana chatoise ayam kizai aibu mukta thongal phawba thinbiyo hembasu tawpham khangda hoi hairi ingangakpa amadi jingnaba sini yomduna thadoibo hingaduda mayunggi thongal phawba thiluri nongalamdai matamni
Asukpa umanglen adudani Heloi ahalna manawsinggi nakta laklami laiba manawsing aduda muna yenglami makhoi mayamgi marakta manaw iton tonbiduna yoramdabadu ubada mana hangi inawsa nanaw atombide mahakadayda lay Heloi amana ichemhal mana satpabu aikhoina khangbro waraktabi magum chatningu maikai khudingda maning tamna satuna lairabadugo madubu aina phana yamnadi haibani onthokna haiba indedako Heloi amana asumna haire ichemhal maduge ngangdo taibangpalda kumkibu uzawi mana taibangmigi marakta taibangmi sadun leijaningba sidi karidabu hairagani ichemhal mana toribase Heloi khoibu sinthanaba thabakni amuksu maha taibangpalda kumkraba maha taibangmigi mayai khangdraduna toribani masaduda tairen managi mayai khasik phangbada masado mai hauna sani haiba ma khangdeba ma maduge Heloi lamketpido matik thokna mukta laknadaba yaroidawri taibangmigi marakta tinganu haina phaniyamna haire as layamsingna uraga aiko isilinawbu karine haina haikini amana mu haire adu oiragana ichim khoi aikhoisu taibangpalda kumduna mabu nakudang paiduna singlusi haibra aidi taibangmi yamna kisai taibangpalda kumbado ai ngamjaroi Heloi ahalna makhoida yengduna taibang haksangda tungduna aikhoina saningbu sakthani bayai adubu makoigi sakthato sarubada isa gaise inung nungaide isa se anam aha suradana tupak tuphai yamna sani Heloi khoigi mayai se mangtharak bagum tawi ichemhal madu pumba lamket pi mana khangde mana pammaning tawba maba ongta waraksi semhal chupai kai banang jingai waraksi koi semhal waraksi hoi phare nakhoi su bathauro aisu asomna satlage asiyairamduna mahak mafam amada thoglei manaw nupi atomi leibu ubra haini yengi adubu udri leitine se handa lakisano makho makhut ado uri warina chena punduna thamge angang mane hekta lam henba yabra asum tongna anganba mangasu maikai mari maktagi phudorakle kairen yengkhong masu khongkhre khara ngalakpa doida thadoi tumba haugalei mamana phamanga duda tumnu leibudu uraduna imadi makhada kumthadun oina tumla boire nongsunga hawduk pirage mamagi manakta phamthaduna ima si hawgalo amangda asumna tumba hawnadi si hawgalo ima mana sumna masa paiduna hawdoklabada thambal tumlamudu phuk hawgalei aduga aphinga bai oina haire kanano na aidi ikaw kawine ai ngasi isagi nakta chatoini ko ai thengni isa thadoina mamai bulak pangairam lagani asi haiduna pu hawgatuna jatke tawi masida thadoina mamabu phaduna ima nasaside leiribasidi kadaidano ima na jatkadaba nasaside leiyima isana mama ai laktre haina ngaiduna leiramlani ai phagano ai salage ima gi thadoi ima bu ngairam ko ima isagi nakta lake ima karigino sumna tawriba ima nang hanagi taibang punsi tu hanjilakloba imagi matause nacha ayeng ngamtre thambal na kaptuna oh imagi thadoi nangdi imabu thadok tu na chatlaboy ngairam ko imabu amuk tang ngairam ko lambi tu da nang na thanda chatpa hairoye ima lake imana na kutsamduna isabu pubige ni thadoi thadoina mamagi thamoibu themjinduna ima si toklusi adum hayaiti nangi na sa thadoidi si leisidi nate nang aigi isa thadoi nate aigi isa thadoidi mama ibu thadok tu na satkre mama ibu thadok tu na satkre asi haiduna heki kapche thadoina mama da yengduna ima ai sinangi na sa thadoini si nachai maithomda munamukta yengbiyo wahisya thambal manakta leriba nupidugi saktamduda mami kuptana yengki somdana hemba wakhala makhan phom khangdana leiri karang numidangda ai hinakta lakibi nupidubo thadoi matau karamna mahakna thadoi oiriba thadoi di sikre mahak ngarang sikre
ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯩꯅ ꯇꯨꯝꯅ ꯊꯥꯛꯇ꯭ꯔꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯜꯗ ꯍꯜꯂꯛ ꯐꯥꯎꯅꯗꯦ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯅꯥ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯃꯀꯣꯛ ꯁꯥꯔꯛꯏ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯣꯛꯇꯕꯗꯤ ꯌꯥꯗꯦ ꯃꯥꯒꯤ ꯃꯁꯥꯗ ꯑꯩꯅ ꯁꯣꯛꯄ ꯉꯝꯕ ꯃꯥꯅꯗꯤ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯃꯍꯥꯛ ꯍꯤꯡꯂꯤ ꯍꯥꯏꯕꯀꯣ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯗ ꯑꯩꯅ ꯀꯔꯝꯅ ꯁꯣꯛꯄ ꯉꯝꯒꯅꯤ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯅ ꯀꯔꯝꯅ ꯁꯣꯛꯄ ꯉꯝꯂꯤꯕ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯑꯃꯨꯛ ꯍꯣꯠꯂꯤ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯩꯅ ꯃꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯕ ꯃꯥꯅ ꯌꯨꯝꯗ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯪꯈꯤꯕ ꯃꯥꯕꯨ ꯑꯁꯤꯕ ꯊꯋꯥꯏꯔ ꯅꯠꯇ꯭ꯔꯒ ꯑꯍꯤꯡꯕ ꯃꯤꯔꯥ ꯏꯃꯥꯡꯃꯛꯇꯗ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯃꯥꯒꯤ ꯍꯛꯆꯥꯡꯅ ꯆꯥꯛꯈꯤꯕ ꯏꯃꯤꯠꯁꯤꯅ ꯎꯈꯤꯕ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯔꯤꯕꯁꯦ ꯊꯥꯗꯣꯏ ꯀꯔꯤꯅꯣ ꯅꯪꯒꯤ ꯏꯐꯝꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡꯁꯦ ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏꯔꯤ ꯆꯤꯡꯅꯕ ꯀꯌꯥꯅꯁꯨ ꯄꯤꯛ ꯊꯜꯂꯤ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯀꯔꯤꯒꯤꯅꯣ ꯆꯥꯅꯤꯡꯗ꯭ꯔꯤꯕꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯅꯪ ꯆꯥꯛ ꯃꯔꯨ ꯑꯝꯇ ꯆꯥꯈꯤꯗꯦ ꯏꯃꯥ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯆꯥꯔꯒꯦ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯋꯥꯔꯤꯕꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯏ ꯃꯍꯥꯛꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯨꯅ ꯂꯩꯈꯤꯗꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯆꯔꯥ ꯍꯦꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯅꯁꯥꯗꯨ ꯁꯣꯛꯅꯕꯅꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯛ ꯈꯔ ꯆꯥꯔꯨꯁꯤ ꯏꯃꯥ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯋꯥꯏ ꯃꯥ ꯑꯩ ꯄꯨꯟꯁꯤ ꯂꯩ ꯄꯨꯟꯁꯤ ꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯅꯈꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯅꯤ ꯅꯪꯕꯨ ꯅꯪ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯗꯅ ꯇꯧꯔꯤꯕꯅꯤ ꯍꯦꯃꯅ ꯃꯈꯣꯜ ꯈꯔ ꯀꯟꯈꯠꯇꯨꯅ ꯂꯩꯕꯛ ꯃꯁꯤꯕꯨ ꯀꯔꯤ ꯂꯩꯕꯛꯅꯣ ꯏꯃꯥ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯅꯆꯥꯅ ꯋꯥꯔꯛꯏ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯏꯃꯥꯕꯨ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯤꯕ ꯏꯃꯥ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤ ꯈꯥꯡꯕ ꯉꯝꯗꯦ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯥꯅꯁꯨ ꯍꯥꯏꯗꯦ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯄꯨꯝꯅꯃꯛ ꯂꯣꯠꯇꯨꯅ ꯃꯥꯅ ꯍꯥꯏ ꯁꯤ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ ꯏꯁꯥꯅ ꯀꯔꯤ ꯋꯥꯅꯤ ꯏꯁꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯑꯃꯨꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯃ ꯄꯤꯖꯔꯤ ꯍꯦꯝꯕ ꯆꯥꯛ ꯑꯗꯨ ꯆꯥꯅꯤꯡꯗꯅ ꯈꯔ ꯆꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯍꯦꯝꯕꯅ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯑꯝꯇ ꯆꯠꯂꯨꯒꯦ ꯀꯥꯏꯗꯅꯣ ꯅꯪꯕꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯣꯅꯦ ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪꯅꯤ ꯀꯨꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯆꯠꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯑꯩ ꯊꯥꯗꯣꯏ ꯍꯣꯏꯗ ꯆꯠꯀꯅꯤ ꯃꯥꯕꯨ ꯌꯦꯡꯒꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯅꯥꯎꯁꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯁꯦꯡꯕꯗꯨ ꯑꯩ ꯈꯪꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯊꯥꯗꯣꯏ ꯃꯌꯨꯝꯗꯨꯗ ꯃꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏꯅ ꯏꯃꯥ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯁꯦ ꯂꯣꯏꯅ ꯃꯣꯠꯂꯤ ꯐꯨꯔꯤꯠꯁꯤꯁꯨ ꯂꯣꯏꯅ ꯃꯣꯠꯂꯤ ꯂꯩꯕꯥꯛꯇ ꯊꯔꯣ ꯑꯣꯟꯕꯒꯤ ꯑꯩ ꯑꯝꯇ ꯁꯨꯗꯣꯛꯀꯦ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯁꯤ ꯏꯃꯥ ꯅꯪ ꯑꯩꯉꯣꯟꯗ ꯊꯦꯡꯒꯅꯨ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯐꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯐꯥꯗꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯂꯥꯎꯔꯤꯗꯨꯕꯣ ꯏꯃꯥꯕꯨ ꯐꯨꯔꯣꯏꯕ ꯏꯃꯥ ꯅꯆꯥ ꯊꯥꯗꯣꯏꯅꯤ ꯅꯆꯥ ꯊꯥꯗꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯑꯩꯕꯨ ꯐꯥꯒꯅꯨꯀꯣ ꯐꯥꯔꯣꯏ ꯁꯤ ꯐꯨꯔꯤꯠꯀ ꯐꯅꯦꯛꯀꯁꯦ ꯁꯨꯗꯣꯛꯁꯤ ꯃꯤꯅ ꯃꯣꯠꯂꯦ ꯍꯥꯏꯈꯤꯅꯤ ꯑꯩ ꯍꯣꯡꯗꯣꯛꯄꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯊꯦꯡꯉꯤ ꯃꯁꯤꯗ ꯊꯝꯕꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯩꯕꯨ ꯐꯥꯗꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯅ ꯑꯩꯕꯨ ꯐꯥꯗꯧꯔꯦ ꯂꯩꯀꯥꯏ ꯃꯍꯥꯛ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯊꯥꯗꯣꯏꯅ ꯃꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯀꯟꯅ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯟꯅ ꯆꯤꯡꯈꯤꯕꯅ ꯌꯥꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯥꯟꯊꯣꯛꯇꯨꯅ ꯃꯄꯥꯜ ꯇꯝꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯏꯃꯥ ꯉꯥꯏꯈꯨꯑꯣ ꯀꯥꯏꯗꯅꯣ ꯆꯦꯜꯂꯤꯗꯨꯕꯣ ꯏꯃꯥ ꯊꯝꯕꯥꯜꯗꯤ ꯑꯗꯨꯃꯛ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈꯤ ꯍꯦꯝꯕ ꯊꯥꯗꯣꯏꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩ
Thadoi mamana sinthoriklibudu ubada mana sangsingduna phai. Ma kaidorage. Kaidano sinthorisibo. Thambalna mamai onthokduna Thadoida makhut thinduna hai. Tu asida leriba nupisina aibu phagi tawrinine. Madane aigi free kaise munge tawri. Sigi nupise hingjabi nang kizatra. Lao chadarosi lao. Phagi manakne phagi manak leiba hunati. Thadoina tapna ima na haridu karino. Nastabu masak khangbijiba se karigino iba. Hemba angan mangal maraksida Thadoigi saktam ubada angakpudi phawi adubu singnarama singadudi loina phakibugum tawri Thadoida muna yengduna. Thadoi nang sikrai bagi wakalda ima se sumna oikibni aduga nangna ahingba miyamugumna hujik leiraba tahimba ai sidi ai hingle madugi wahaido amung hana haigano haiba natro. Thadoi ai tumduna manglaknare isani isa sakhangtre nate ai sibu ahingba mimu oiribra. Thadoina asumna oina tahimba aikhoida laklibra. Nangbu yengge haiduna ai lakpani ngasigidi matang sate chatpiro. Mamagi nakta sangsinduna mamagi makutta pai aduga ima yumna sangasi. Hembana Thadoi ngaiko nang isem wari aingoda liko aigi karamba sengbu wari sikraba nangna mu halaktuna mafam lerakpagi wari. Hanjin na hangliba magi wahangduda Thadoi sauningladuna makoldo khara kankhatuna asiam si aninglabra tamangda lepliba ise asibu oina urabra nang asibu oina uraba datro nang angawbra. Thadoi ayo wakaluma tatre chatpiru yare matang matam chadana lakbigano asi haiduna mamabu singduna yumtamna sankre. Hembana Thadoi angka ngaiko Thadoi mana kauba tadana Thadoi adumak yumna sankre. Hemba upai leita mafamdudagi thoklei wakal kaya masu khali wakal kaya khaluruba tungda hoida haiduna leriba nupi asi mahage singba Thadoi oigani haina mahak khankre. Numidangi tanglau laina thenglaba hingi matam asida leiriba khulgi manglen adugi akoibada phingause pikana gumbi ma maruluk thaduna yamna ningamda mawng amada tingthaduna leiri. Mahak Thadoigi thawaini mathanta haizai ai isai thana sisabnati aibu makhoina hatpan aibu halaga makhoina noktuna nungaina leiba aduga igi imana wakal soiduna angawbi haibado oiduna leiraba. Ayamna pendi asi haiduna mahakap tunlei tanza sida nupi amana mabu kaurei. Thadoi nangna kaplibadi karigino. Khonjel si tabada Thadoina kanano aigi nakta lakbigano nakhoi kanamta aigi nakta lakbigano ai thada leisage. Nangna tengthaduna kapa khonjel do ai taba ngamte. Thadoi nangbu karina ningthongdrage hanglakanu wahang amata aingoda pengaba sini omduna ining tamna mukta ai kapsakige. Nupidu tapna Thadoigi thawaigi manakta sangsili magi nakanda tapna phamthaduna hai. Karigino nangna ahing nongyai sida aduk thamoi sokna kaplibabo nangi tengtha khonjel si tabada aigi thamoi si pungamche nangi kari pendaba leirage si aingoda singna paudamo ai nangi mateng pangge. Wahai sida Thadoigi thawaidu nupiduda munna yengthoi aduga hai nangta singna aigi mateng pangba ngamgadra. Ngamgani adudi wasau masida nupiduna magi masak taktuna hairei. Thadoi aihak namu taibang mi amanate aduga nakhoigumba thawai mirangpat amasu nate ingangakna adudi nahakana aihak heloi atumbi haibado aihakni nangbu heloi atumbi mani nangi mateng pangge haiduna ai lakpani ngarang ahingdagi nangi yumda nahak saduna leibani aikhoidi ngangthoki wa amata ngaktana tokte aina nangi nateng soiduna pangani. Nongma numit ama aina taibang asida kumlakpada tu leiriba manglena sigi manakta nupa amana leiron tawduna karigumba mapungki
ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯛ ꯁꯤꯕꯅꯤ꯫ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅ ꯀꯞꯅ ꯀꯞꯅ ꯃꯥꯅꯤ, ꯃꯤꯐꯠꯇ ꯃꯈꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯂꯣꯟꯅ ꯆꯤꯡꯗꯨꯅ ꯂꯩꯅꯨꯡ ꯑꯁꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯦ꯫ ꯑꯩꯕꯨ ꯍꯥꯠꯄ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯃꯟ ꯈꯨꯝꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯈꯧ ꯏꯈꯨꯠ ꯄꯨꯝꯕ ꯂꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯗ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯍꯥꯏꯌꯨ, ꯅꯪꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ? ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯊꯠꯇꯨꯅ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯔꯛꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅ ꯍꯦꯂꯣꯏꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯔꯝꯃꯤ꯫ ꯍꯦꯃꯒ ꯊꯥꯗꯣꯏꯒ ꯊꯃꯣꯏ ꯑꯅꯤ ꯌꯥꯟꯅꯅ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ ꯀꯨꯝꯖꯥ ꯌꯥꯝꯂꯦ꯫ ꯊꯥꯗꯣꯏ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯎꯄꯥꯡ ꯁꯨꯗꯅ ꯌꯣꯛꯄꯅꯤ꯫ ꯂꯥꯏꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯦꯝꯕꯒꯤ ꯃꯃꯥ ꯑꯃꯨꯕꯤꯅ ꯃꯆꯥꯅꯨꯄꯥꯒ ꯊꯥꯗꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯕꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ, ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯃꯆꯥꯗꯨꯒ ꯑꯩꯒꯤ ꯃꯊꯟꯇ ꯌꯥꯎꯕ ꯏꯆꯥꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ? ꯌꯥꯔꯣꯏ꯫ ꯑꯃꯨꯕꯤ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯨꯝꯕꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤꯒꯤ ꯃꯆꯥꯕꯨ ꯌꯨꯝꯁꯤꯗ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯕꯗꯤ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ꯫ ꯑꯩ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯗꯠꯀꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯗꯣꯏꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯑꯍꯥꯟꯕꯗ ꯃꯆꯥꯅꯨꯄꯥꯗ ꯍꯥꯟꯅ ꯋꯥꯐꯝꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯃꯍꯥꯛꯀꯨꯝꯕꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤ ꯋꯥꯗꯨꯕꯣ? ꯍꯩ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨꯅ ꯇꯥꯎ꯫ ꯅꯪ ꯃꯗꯨꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ꯫ ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯥ, ꯃꯁꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯅꯤ꯫ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯦ ꯈꯛ ꯈꯟꯕꯤꯒꯅꯨ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯌꯣꯛꯇꯒ ꯂꯩꯔꯦꯅꯦ꯫ ꯍꯩ, ꯀꯥꯟꯅꯔꯣꯏ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯥꯅ ꯐꯅ ꯌꯥꯗ꯭ꯔꯁꯨ ꯊꯥꯗꯣꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯥꯕꯨ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ꯫ ꯑꯃꯨꯕꯤꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯌꯥꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯇꯔꯦ꯫ ꯑꯃꯨꯕꯤꯅ ꯑꯃꯨꯛ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯕ ꯍꯥꯏꯈꯤ꯫ ꯕꯦꯝꯃ, ꯑꯩꯈꯣꯏꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯖꯠ ꯑꯃꯗ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯥꯗ ꯅꯝꯂꯩ ꯂꯩꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ꯫ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯏꯃꯥ, ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯕꯨ? ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯦꯝꯕꯗꯣ ꯑꯩꯒꯤ ꯃꯊꯟꯇ ꯄꯣꯛꯄ ꯏꯆꯥꯅꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯕꯦꯝꯃ, ꯅꯪꯗꯤ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯔꯤꯁꯨ ꯌꯦꯡꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ, ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯊꯤꯛ ꯂꯦꯝꯕ ꯅꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯖꯕꯨ ꯂꯥꯝꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯗꯅꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯁꯥꯎꯅ ꯆꯠꯈꯤ꯫ ꯊꯥꯗꯣꯏ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯥꯅꯤ, ꯃꯍꯥꯛꯇꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯎꯄꯥꯡ ꯁꯨꯗꯅ ꯌꯣꯛꯄ ꯃꯆꯥꯅꯤ꯫ ꯃꯥꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯜꯂꯕꯣꯏ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯈꯟꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯐꯝ ꯍꯣꯡꯗꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯗꯨꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯣꯏ꯫ ꯈꯪꯒꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯋꯥꯈꯜ ꯍꯣꯡꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯪꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ, ꯅꯪꯅꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯊꯥꯗꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯕ ꯑꯉꯧꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯉꯧꯇꯣꯟ, ꯋꯥ ꯍꯥꯏꯕꯨ ꯁꯤꯅꯤ, ꯏꯆꯥꯅꯨꯄꯥꯅ ꯅꯨꯄꯤꯗꯨꯕꯨ ꯌꯨꯝꯗ ꯀꯣꯛ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯊꯣꯛꯂꯣ꯫ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯗꯅ꯫ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯕꯨ ꯀꯧꯒꯦꯔꯥ ꯆꯤꯡꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯃꯥꯕꯨ ꯍꯥꯠꯂꯨ꯫ ꯃꯥꯕꯨ ꯍꯥꯠꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯃꯜꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯇꯧꯒꯅꯤ꯫ ꯃꯁꯤꯗ ꯑꯉꯧꯇꯣꯟꯅ ꯊꯕꯛ ꯑꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯗ, ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯩꯁꯦ
ꯁꯤꯜꯗꯤ ꯈꯔ ꯖꯨꯝ ꯇꯧꯕ ꯇꯥꯏꯀꯣ ꯃꯥꯏꯕ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯊꯕꯛꯇꯣ ꯁꯠ ꯍꯦꯛꯇ ꯇꯦꯡꯕꯥꯜꯂꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯄꯥꯝꯕꯗꯨꯃꯛ ꯏꯆꯦ ꯄꯤꯒꯦ ꯏꯆꯦꯅ ꯁꯨꯛꯅꯕ ꯄꯤꯒꯦ ꯑꯗꯣ ꯅꯪ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯉꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯨꯄꯤꯗꯣ ꯏꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯉꯧꯇꯣꯟꯗ ꯄꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ ꯁꯤꯈꯩꯁꯦ ꯍꯥꯟꯅ ꯄꯥꯏꯔꯣ ꯑꯋꯥꯠꯄꯗꯨꯅ ꯍꯌꯦꯡ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯏꯆꯦ ꯁꯨꯅꯕ ꯄꯤꯔꯒꯦ ꯑꯉꯧꯇꯣꯟ ꯁꯦꯜꯁꯤꯡꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯃꯤꯠ ꯊꯛꯈ꯭ꯔꯦ ꯃꯇꯦꯟꯗꯨ ꯈꯨꯠ ꯑꯃꯨꯛꯇꯪ ꯌꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯁꯤ ꯂꯩꯔꯗꯤ ꯌꯥꯔꯦ ꯊꯕꯛꯇꯤ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯨꯏꯁꯦ ꯑꯗꯣ ꯑꯋꯥꯠꯄ ꯁꯦꯜ ꯍꯥꯞꯄꯗꯤ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏꯅꯦ ꯏꯆꯦ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯍꯜꯂꯣ ꯏꯆꯦꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯉꯧꯇꯣꯟꯅ ꯁꯦꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯧꯁꯤꯜꯂꯤ ꯏꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯥꯏꯕ ꯑꯉꯧꯇꯣꯟꯅ ꯑꯃꯨꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯃꯟ ꯈꯔꯅ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯊꯥꯗꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯃꯤꯕꯨ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯑꯉꯧꯇꯣꯟꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯃꯤꯕꯨ ꯑꯁꯨꯝ ꯁꯤꯡꯈꯤꯕꯁꯤꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ ꯇꯨꯄꯛ ꯇꯨꯄꯥꯏꯁꯟꯕꯒꯨ ꯃꯁꯤ ꯈꯨꯗꯤꯡꯗ ꯎꯪꯗꯨꯅ ꯂꯩꯕ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯕꯒꯨꯝꯅ ꯍꯦꯛ ꯇꯧꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯍꯣꯏꯅꯦ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯅꯪꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯁꯥꯗꯣ ꯏꯁꯣꯟ ꯁꯨꯟꯖꯤꯟꯕꯒꯨꯝ ꯆꯥꯛꯁꯨ ꯐꯖꯅ ꯑꯃꯨꯛꯇ ꯆꯥꯗꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯁ꯭ꯋꯥꯏ ꯌꯥꯝꯅ ꯂꯥꯎꯏ ꯏꯊꯟꯇ ꯑꯀꯤꯕꯁꯨ ꯀꯌꯥ ꯐꯥꯎꯏ ꯏꯃꯥ ꯑꯍꯤꯡꯗ ꯄꯤꯀꯞꯁꯨ ꯐꯨꯛ ꯊꯣꯛꯏ ꯏꯃꯥ ꯃꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯒꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯤꯕ ꯍꯣꯏ ꯍꯌꯦꯡꯃꯛ ꯉꯟꯅ ꯏꯃꯥꯒ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯁꯤ ꯏꯆꯥꯅ ꯁꯨꯝꯅ ꯂꯩꯕꯁꯦ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯉꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯃꯛꯇꯗ ꯆꯪꯕꯗꯁꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯑꯉꯧꯇꯣꯟꯅ ꯃꯥꯒꯤ ꯊꯋꯥꯏꯃꯤꯕꯨ ꯆꯤꯡꯈꯤꯕꯗꯨꯅꯅꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗꯅꯤ ꯃꯥꯏꯕ ꯑꯉꯧꯇꯣꯟꯅ ꯀꯨꯏꯅ ꯁꯥꯟꯅ ꯂꯩꯍꯜꯂꯒ ꯋꯥ ꯌꯥꯝꯂꯛꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯠꯐꯠ ꯃꯁꯤꯅ ꯐꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯈꯣꯠꯍꯧꯗ꯭ꯔꯕꯗꯤ ꯊꯕꯛꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯒ ꯊꯥꯡ ꯑꯃꯒ ꯍꯥꯞꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯤ ꯑꯁꯤꯕꯨ ꯄꯣꯠꯂꯣꯏꯐꯝ ꯃꯪꯂꯦꯟ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯐꯠꯇ꯭ꯔꯕ ꯃꯥꯏꯕ ꯑꯉꯧꯇꯣꯟꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯌꯥꯏ ꯀꯜꯂꯕ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯃꯤꯕꯨ ꯆꯤꯡꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯃꯃꯤ ꯌꯥꯎꯔꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯪꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯁꯤꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯗꯨꯅ ꯀꯞꯂꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ ꯃꯥꯅ ꯍꯥꯏ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕ ꯃꯈꯣꯏꯅꯣ ꯃꯤ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯈꯪꯒꯅꯤ ꯃꯈꯣꯏꯕꯨ ꯂꯦꯝꯅꯝꯗ ꯊꯥꯔꯣꯏ ꯊꯥꯗꯣꯏ ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅ ꯀꯞꯇꯨꯅ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯖꯕ ꯃꯥꯆ ꯃꯍꯥꯛꯀꯁꯨ ꯅꯨꯡꯁꯤ ꯋꯥꯏꯊꯣꯛꯅꯍꯧꯗꯦ ꯁꯤꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯩꯔꯝꯂꯦꯟꯗ ꯀꯥꯕ ꯉꯝꯗꯦ ꯏꯇꯥ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯌꯨꯀꯣ ꯍꯣꯏ ꯐꯔꯦ ꯃꯇꯝꯁꯦ ꯑꯉꯥꯡ ꯁꯤꯟꯅꯔꯛꯇꯧꯔꯦ ꯅꯪꯁꯨ ꯁꯥꯊꯣꯛꯇꯨꯅ ꯂꯩꯖꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝꯁꯨ ꯊꯦꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯥꯅ ꯁꯥꯌꯣꯟꯕ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯦꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯝꯕꯕꯨ ꯀꯧꯔꯝꯃꯤ ꯍꯦꯝꯕ ꯃꯥꯗꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯄꯥꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯅ ꯈꯣꯟꯖꯦꯜꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗ ꯈꯣꯟꯖꯦꯜꯁꯤꯕꯨ ꯊꯥꯗꯣꯏꯒꯤ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯕꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯊꯥꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯄꯨ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯥꯗꯣꯏꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯊꯥꯗꯣꯏ ꯑꯁꯨꯛ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯊꯥꯗꯣꯏꯅ ꯀꯞꯂꯤ ꯍꯥꯏ ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯄꯤꯗꯦ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯔꯛꯑꯣꯏꯔꯦ ꯑꯗꯨꯔꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯊꯥꯗꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯇꯥꯍꯦꯟꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯊꯥꯗꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯍꯦꯝꯕ
ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯥꯗꯣꯏ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯈꯣ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯈꯣ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯃꯍꯥꯛ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯃꯪꯂꯦꯟ ꯑꯗꯨꯗ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯍꯦꯝꯕꯁꯨ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯕꯅ ꯃꯍꯥꯛꯁꯨ ꯂꯝꯍꯥꯛ ꯃꯪꯂꯦꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅ ꯍꯥꯏ ꯊꯥꯗꯣꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯕ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅ ꯄꯥꯝꯃꯨ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯔꯒ ꯀꯞꯆꯔꯝꯃꯤ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯗ꯭ꯔꯤ ꯄꯥꯝꯃꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯄꯨ ꯌꯦꯡꯖꯗꯨꯅ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯦ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯇꯥꯍꯦꯝꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯂꯩꯔꯝꯂꯦꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯦꯝꯕ ꯏꯉꯛꯉꯛꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯊꯥꯗꯣꯏ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯩꯔꯤꯕ ꯃꯪ ꯑꯗꯨꯒꯤ ꯅꯥꯀꯜ ꯂꯩꯕꯥꯛ ꯍꯣꯒꯥꯏꯕ ꯃꯐꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯇꯧꯈꯥꯏꯕꯤꯌꯨ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯐꯠ ꯌꯦꯡꯊꯩ ꯎꯔꯦ ꯂꯩꯕꯥꯛ ꯍꯣꯒꯥꯏꯔꯒ ꯑꯃꯨꯛ ꯊꯣꯟꯖꯤꯟꯈꯤꯕꯒꯤ ꯂꯩꯔꯤꯕꯗꯣ ꯃꯗꯨꯕꯨ ꯑꯃꯨꯛꯇ ꯅꯪꯅ ꯍꯣꯒꯥꯏꯕꯤꯌꯨ ꯍꯦꯝꯕ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯃꯍꯥꯛꯅ ꯍꯣꯒꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯍꯣꯒꯥꯏꯔꯦ ꯑꯗꯨꯝꯅ ꯍꯣꯒꯥꯏꯔꯛꯄꯅ ꯂꯩꯔꯣꯟ ꯃꯅꯨꯡꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯤ ꯏꯉꯉꯛꯅ ꯑꯦ ꯁꯤꯗꯤ ꯂꯥꯏ ꯐꯗꯤꯕꯤꯅꯤꯅ ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏꯁꯠ ꯍꯥꯏꯒꯠꯂꯛꯏ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯏ ꯍꯦꯝꯕ ꯉꯛꯄꯅ ꯂꯣꯏ ꯃꯁꯤꯅ ꯑꯗꯨꯗꯅ ꯊꯥꯗꯣꯏ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯩ ꯁꯣꯝꯗꯅ ꯃꯥꯏꯕ ꯑꯉꯧꯇꯣꯟ ꯇꯨꯝꯅ ꯃꯍꯥꯛ ꯃꯪꯂꯥꯛꯅꯔꯦ ꯃꯌꯥꯏ ꯀꯜꯂꯕ ꯂꯩꯋꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯂꯥꯏ ꯐꯗꯤꯕꯤꯗꯨꯕꯨ ꯑꯃꯨꯛ ꯍꯨꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯈꯤꯕꯅ ꯃꯌꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯥꯟꯗꯨꯅ ꯃꯍꯥꯛ ꯈꯨꯗꯛꯇꯨꯗ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯦ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯁꯥꯔꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯍꯦꯂꯣꯏꯅꯤ ꯇꯥꯏꯕꯪꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕꯗꯣ ꯑꯩꯅꯤ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯝꯂꯛꯄꯗ ꯅꯨꯖꯥꯎ ꯑꯣꯏꯕꯤ ꯅꯪꯒꯤ ꯊꯋꯥꯏꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯅꯪꯒꯤ ꯅꯇꯧ ꯎꯕꯗ ꯊꯃꯣꯏ ꯑꯁꯤ ꯆꯥꯛꯂꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯂꯕꯅꯤ ꯑꯗꯨꯒ ꯍꯦ ꯇꯝꯕ ꯄꯥꯈꯪ ꯅꯪꯒꯤ ꯅꯨꯆꯥ ꯊꯥꯗꯣꯏꯗꯤ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅ ꯀꯞꯇꯨꯅ ꯇꯥꯍꯦꯝꯕ ꯑꯩ ꯆꯠꯂꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯇꯥꯍꯦꯝꯕ ꯊꯥꯗꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯄꯣꯛꯇꯨꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦꯀꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅꯗꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯒꯅꯤ ꯇꯥꯍꯦꯝꯕ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯒꯅꯤ ꯊꯥꯗꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯅꯪꯒ ꯂꯥꯛꯅꯕ ꯉꯝꯂꯣꯏ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯋꯥꯏꯁꯨ ꯄꯪꯊꯗꯨꯅ ꯀꯨꯏꯅ ꯂꯩꯔꯛꯄ ꯌꯥꯔꯛꯇ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯝꯃꯨꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯅ ꯐꯝꯗꯒꯤ ꯇꯥꯎꯅ ꯆꯠꯂꯦꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯗꯨ ꯑꯃꯃꯝ ꯃꯔꯛꯇꯨꯗ ꯃꯥꯡꯈꯤꯔꯝꯃꯤ ꯍꯦꯝꯕꯅ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯀꯞꯆꯍꯧꯏ ꯍꯦꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯃꯍꯥꯛ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗꯅꯤ ꯀꯔꯤ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯍꯥꯠꯂꯕ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯕ ꯏꯃꯥꯅꯣ ꯄꯂꯦꯝ ꯏꯃꯥ ꯑꯁꯤꯕꯨ ꯃꯆꯥ ꯑꯃꯗ ꯇꯧꯐꯝ ꯊꯣꯛꯄ ꯃꯑꯣꯡꯗꯣ ꯃꯆꯥꯒꯤ ꯊꯃꯣꯏꯁꯤꯡ ꯑꯁꯤꯗꯤ ꯅꯨꯡꯁꯤ ꯃꯩꯁꯥꯛꯅ ꯉꯥꯎꯔꯦ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯊꯥꯗꯣꯏ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯉꯥꯏꯔꯝꯈꯣ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯊꯥꯗꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯥꯀꯜꯗ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯆꯠꯂꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯂꯒ ꯄꯥꯝꯕꯨꯏ ꯃꯥꯒꯤ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯏꯔꯦꯞ ꯂꯨꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯖꯝ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯊꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯍꯦꯂꯣꯏꯁꯤꯡꯅ ꯂꯩꯕ ꯂꯝꯗꯝ ꯑꯗꯨꯗꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯥꯏꯊꯣꯡ ꯄꯨꯝꯕꯃꯛꯁꯤꯟ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ
macem ahalgi manak tamna chatlami heloi ahalna mana atombagi mongsi ubada saurapna hai heloi warak tabi taibang jijak saduna taibang kuma yaudun leiba yaba leithok luraga haujiktada tumin halakli banine yiningte nasak nasado sakru sak kadaida no mulairuso heloi tombi mahakti tumin leptuna dumaklay amu heloi ahal mana wa makatai yiningdi saklo haibanine is tawshinnaradana nang haujikti taibang migi magul khanglarini ha khanglarini taren managi mapanga kayam kan gai base khanglini ba aduni aina hana haidra chaina do nang khanguna hello ya tombina tapna hai icheba tanawa ina taibang da kumlubadi taibang mi amagi mateng pangjarubadi asi haiduna wari pumba masemagi mafamda lirami hello ya halna khare pumna ma oikrasadu isemna hai nang illuko amuk hana taibang lakta tinba yaroi ko mahak tumina leizai lamket lam haibi heloi ama oizaba tarabasu magi mafamda nungsiba karino khangi masem taruk na mabu heloi warak tabini haina haibirabasu magi thamoinadi thawai magi mateng panglubada kayada penjariba somdana thadoigi thawaina lairipaki lamdamduda leina jagoi sadun leirami kayada phajakraba jagoi no hembagi thawai masu nang hori matagum thadoigi thawai ki matong ina tanarai mahangna jagoi sadun leiribdu uraduna manakta phatchang sili aduga nokfei tawna hai jagoi yam nai ko yengu bo hairabadi loina phajabani aikhoi ni punna apham sida jagoi saminasi saminasi asi haiduna makhoi ani leiram lenduda jagoi punna saminarami makhoi ani gi nungsibadu taibangda waithongna bangam khirabasu leirai pakta waithongna khirami aduga somdana migi phatana batarupa puksel phatrabi amubidu masana pagi thawa yaudraba asiba sangdu konduna kapjarami